ताबिरिबा मदि मिटेंग ताबिरिबा सिंबो अहानबा मक्तदा इकाई खुमनजबगा लोइनना तारामना ओक्चरी ngasi amuk pumnamakidamak pujarakliba film asigi maming Hachet 2 haiba film asi mamangda thagachakiba part adugi ani suba part ni film asi ahanba part adugi makha taba wari ni maram asina mayamna ahanba part adu yengdriba oirabadi wari asi gyan tananabagidamak ahanba part adu hana yengbina bahajari ani suba part asi 2010 gi October 1st release tauki film asi horror amasung slasher ani the base tauba film amani film asi horakpada ahanba part ki aroiba sin adudagi ulai Victor na Marybeth pu phaduna hatnaba tawbada Marybeth na Victor na fariba adudagi nanthokna na ba yamna kanna hona jarami Marybeth na magi makhut aduna Victor gi mamit aduda lamladuna Marybeth ki khusa adu Victor gi mamit manung aduda kanna thinjilami thogdok sidagi Victor adu khangba ngamdraduna Marybeth pu thadok lamlaga hi adudagi ising do onthaduna taki khudong saba siloduna Marybeth na iroiduna sum lakpada Jack koba ahal ama thengnaduna magi hida Marybeth pu chingkhatuna kanbirami Jack asi atai kanasunate madudi ahanba parta makhoina tur adu chalamdaida chatkinu haina laurakhiba misak aduni Jack na Marybeth pu kanduna mayumda puduna laklami Marybeth na Jack ta hairi tur adu da chatpa yawbo missing adu Victor Crowley na loina hatkrai haujikna Victor adu aigi tung inaduna aibu hatnam honare Jack na amuk hairi matam aduda aina dina khoibo mafam aduda chatki kanu haina yamna kanna haikibani adubu na khoina aigi wa adu takide Jack ki wa sitaraga Marybeth na khumlai aihak mafam aduda aigi babaga yambaga thina bahaiduna lakibani adubu makhoidi Victor na hatkiduna leiramle wahi asi tabada Jack na nahaki naming asengba kari kawi haina hanglai Marybeth na khumlai aigi ming Marybeth Danston kawi Jack na ming asi tabaga Samson Danston gi machanupi ni haiba khanglami maram asidagi Jack na khudak asida yum asidagi chatkhro haina tan thoraklami Jack ki matau asida Marybeth na yamna ngaklami amasung kari maramgi asomna tawribano haina hangbada Jack na shotgun ama paidun hairi nahakna pakhum adu pamlabadi rape zombie gi manakta chatlaga hango haujiki din nahak mafam asidagi thoktuna chatkro Marybeth upai leitana yum adudagi thoglaktuna chatki ngaiak leraga Jack na yum manungda leiringai mapandagi khonjel ama taraklami Jack na leithorakpada matungda Victor adu leptuna leiramlaga makhut adu Jack ta thinjinduna mabuktagi maril adu singthoraktuna mangakta Jack na laksinduna halami nakal amadana Marybeth mafam asidagi thoglaktuna laklaga rape zombie gi manakta laklami Marybeth na zombie ga thengnabada zombie na khana amataga thengnaba pamde haiduna kona laknaba hairami Marybeth na mafam asida aibu Jack na tharakmani ai somga arubu matang amada wari sanagadabani wa sitabadagi zombie na Marybeth pu manungda changhalaklami Marybeth na thogdoksing adugi wari pumnamak adu lirami wari adu taraga zombie na jahaz thauriba Matthew gi maramda hanglakpada Marybeth na mahaksu sikre asumna khumlai zombie na hairi jahaz adu aigini makhoina huranduna tur adu lonna tawbani Marybeth na mapagi maming panduna mapagi maramda hanglakpada zombie na wari liba hori aina angang oringaida jungle aduda Thomas Crowley mahaki nupi ga loina leirami Thomas Crowley gi nupi adu yamna sathina masang ngamlamde mahak stomach cancer na narami anaba sinamaram oraga mahak nongma gi asum soksin bahuraklami Thomas Crowley gi nupi asigi mami Sian kawi Sian nadun leibana maram oraga mayumda nurse ama checkup tawna bahaidun laklami Thomas na nurse aduga mari leina bahuraklami Sian na nongma gi asum soksin lakpaduda Thomas ningba kairami Thomas ki awabadu uraga nurse adusu mabuk ning nungsiduna Thomas ki damakta leplage haina khanki Thomas amasung nurse adu mari leina rakpada nurse adu pregnant oraklami Sian na makhogi matu adu chingnarami adubo asengba wari adudi khangba amata ngamlamde nongmadi Sian masa kan ngamlaktaduna sirami matam aduda Thomas amasung nurse aduna matam pumnamakta pun leiminna bahaiduna wari sanarami Sian tasengna siba oiramde maram asidagi Thomas na matam kayadagi nurse aduga mari leinaduna mangonda minam lamba adu tanja aduda hawgulaktuna pharami Sian na asibagi thongjanda leptuna awaba kaya khangduna leiringaida
nungsiban amuk minam lamba aduda thamoi sokna nurse adugi pregnant oiriba mabuk aduda pairaduna sap tawramlaga siki matam kharagi matungda nurse adu angang ama unarami angang adu ubada nurse adu pakhatun siki thomsan macha Victor adu ahan badadi pamlamde adubo macha oibana maram oraga asum leminarakpadagi yamna luna amasung yamna nungsina tawbiduna leminaraki Halloween gi ahing amada angang ohum laktuna Victor bu laknaduna bombla langsilambadagi yum maina chaktuna Thomas na masabu kannana bu honabada singjang aduna palaga sikibani madugi matungda Thomas chahi tara mafam aduda leiramlaga siki matam adudagi hairibu numit aduda Victor Crowley tholaktuna mapabu thiduna lakpa uki maduda mahakna thengnaba mi amata lemna thate asumna zombie na Mary Beth wari asi lirabu matungda Mary Beth ki mapagi kari maral yawpuno hanglakpada zombie na hari Halloween gi ahingda angang ohum Victor da laknakiba adu makhoi ki marakta nangi baba adu su yawki wa asi taraga Mary Beth na hari aibu mafam adu da poduna chatpiyo mafam adu dagi aigi baba ga iyambaga adu puraktuna makhoi gi mathau mangam pangthokrage Mary Beth ki wa adu tabada zombie na khanglami madudi Mary Beth na mafam adu da laman khomningbagi damakta chatpa pamli bani haiba maram asina zombie na Mary Beth ki wa adu yaramde maram asidagi Mary Beth na zombie na tawriba thabak sing asigi maramda police ta takani haina kihanbadagi zombie na Mary Beth ki wa adu yarame adubo mafam adu da chatpada Mary Beth ki uncle adu su yauna chatnaba hairami Mary Beth na zombie gi wa adu yarami aduga Mary Beth mafam adu dagi chatki zombie na mafam adu da chatnaba haiduna train tawrba hunter singbo mafam adu da kaunaba hairami hunter sing adugi manungda maru oina hunter amagi maming panduna mafam aduda laknaba su hairami asomdana Mary Beth na magi uncle adugi manakta wari pumnamak adu libada uncle aduna Crowley gi wari asi oidabani thogdok asigi matangda police ta pau pibana fagani haina hairaklami Mary Beth na magi uncle da amu hairi mafam aduda hana chalaga asengba adu hana khangdoklusi aduga police ta kona soidan haisi asumna hairi asumna Mary Beth na kanna haibadagi magi uncle adusu mafam aduda punna chatpa adu yarami asomdana zombie na hunter sing adu punna kauduna hairami mafam aduda chatuna aigi jahas adu thiduna purakadabani aduga halakpada paisa mayam ama pigani mafam aduda Victor Crowley sulai hai madu aikoina section batai hunter mayam sing adu Victor Crowley gi maming tabada haugatuna chanabasu yaurami chatnaba haiduna haugullakpa aduda zombie na maru oina mafam aduda chatnaba haiba ten kauba hunter adusu yaurami maduda zombie na ten ta paisa hena pigani haiduna khamlami mafam asida hunter khara khakta ngai horami makoi sing aduda zombie na hairami mafam aduda chatpa khudingmakta $500 pigani aduga Victor Crowley gi makok kaktuna purakpa miyoi adudana $5,000 pigani asumna makoi pumnamak adu thaurang tawduna mafam aduda chatnanaba haiduna lakpa horami mafam adu yauraklaba matungda makoi sing aduna jahas thiba horami makoina jahas adu thibada matam adu thengjillaktuna numit taraklami amasung tongan su tanarami makoi sing adugi maraktagi Mary Beth uncle zombie amasung Justin Train ga loina duna Victor Crowley gi mayum adu thidunu laklami nakal amaromdana hunter anina Gombir Singh phaduna paisa tanbane hena fai Victor Crowley hariba sidi wari amani maduda ikoina matam manghaluba kanadi haina Gombir Singh phanaba tawduna leiringai matung lomdagi Victor Crowley gi khonjel taraklami maduda makhoi anina atopa hunter sing gi maraktagi amana makhoi da phage tawduna kihanba oiramgani haina khalami maram asina makhoi ani dagi amana khonjel tarakpham adomda tapna changsinduna yenglami tanja aduda Victor thoglaktuna nupa adu singjang aduna yandun halami madu uraga atopa hunter aduna higi engine adu start tawduna chenge tawbada Victor laktuna pharaga engine gi fan aduda ungthat handun halami asomdana zombie na Justin da hari aina Victor Crowley asi loisin kinaba plan tawri madudi hana Victor bulakna duna bombla langsilamba angang ohum adu adai kana sunate makhoi sing adudi Mary Beth ki mapa aduga Mary Beth ki uncle amasung aina paisa hana piduna purakiba hunter train makhoi ohum asini makhoi ohum gi maraktagi Mary Beth ki mapa di Victor na hatkre aduga makhoi ani di hingle makhoi ani asisu Victor na hatkrebadi magi laman khumbalu ergani
Victor na magi laman khongkraba matungdadi masu mangkragani aduga aikhoi tour tawbagi business asisu amuk makha tana tawbu yaragani asumna zombie na magi plan asi Justin da khanghalami makoina Victor Crowley gi mayum thirakba adu phanglami makoina yum asida changduna yengbadadi asiba amata leiramde Meribet ki mapaga mayamba aduga su hana lehoba mafam aduda leiramde makoi sing aduga lakminaba leten amasung Every mapanda liptuna leirami Tanja asida khanghodana Victor na leten gi makuk adu tupna kakthalami aduga Every su mafam asimaktada Victor na halami nakal amadana John amasung Barnon kauba hunter anina asum lakpada napi maraktagi khonjel ama taraklami makoi anina khonjel adu yengbani haiduna lakpada Victor na chen so ama paiduna thoklaklaga makoi animak mayai da khaiduktuna halami Tautuk asigi khonjel adu taraga train section leirami Justin amasung Meribet room amada lotlami Justin na Meribet ta zombie gi plan adu pomnamak haitoklami plan adu gi matang da khangbadagi Meribet na magi uncle adu kannana bahaiduna room asidagi senthoki Meribet na senthoki baga Justin na thong adu lonsillaga chokri na ngaktuna thamlami room adu maktada Victor Crowley adu matungda leptuna leirami aduga Justin bu yamna sathina halami Victor na room asigi thong adu thugaiduna train bu fana na bahaiduna atai sing aduda attack tawramlaga train tamna sangsillaglami train su yamna sathiba mapangal yamna kanba misak ama oibana Victor ga yamna sathina punarami train na Victor bu sathina phuraba matungda hatke haina tawbada Victor na train gi makhong adu thudeklami aduga table amada tusil halami amasung makok adu table aduga panana kawbada tongan tarami asumna train su Victor na halami zombie na Meribet ki uncle Bob adu singthoktuna puraklaga Victor gi laifam aduda insillaga thong lonsilami Victor na Bob su phadun halami thawdok asidagi zombie na khalle madudi Victor na magi laman adu pomnamak khongkrabanina thoklaroi haina khalami Meribet na sauduna zombie bu police ta taktuna fan gani haina harami maramasina zombie na Meribet po nongmui na kaptuna hatkani haina tawrami Meribet na harai Bob adu aigi asengba uncle nate mahak aigi babagi best friend ni uncle ti matam khargi mamangda blood cancer na aduna sikre wa sitabada zombie angakpa ama phawrami aduga matung onthoktu yengbada Victor singjang ama paiduna leplaga lerami Victor na zombie da sensilaktuna attack tawrami aduga singjang aduna yanduna halami amasung Victor na zombie gi saru sayang adu chingthoklami zombie na khalamba plan adu aremba taki amasung Victor gi laman su loiramdri tanja asida Meribet na singjang amana Victor gi makokta yalami Victor tuduna leiringaida Meribet na singjang aduna makok aduda leptana yansilami adubo Victor siramde maramasina Meribet na shotgun amana Victor gi makok adu saithokpa makai kaplami maduda su Victor adu sibadi ngamlamde matang asida film asigi second part asisu loisinki part ani suba asigi makhagi wari adu ahum suba part ta amuk mayam punna amuk taminarasi ngasigi oinadi pumnamakpo amuk anai kai khumna jaraka matang asida tension jari